ngasi thokiba tongan tonganba thawdo wathoksinga masum phongkiba chefongsingi maru oibe I pauksing khongachiraga Manipur top channel gi maikedi ma'am na thamjagi anmada ngasi leibak sigi oiba COVID-19 update ma'am na thamjaramge haukiba pung kun ga mari asida leiba asida miyoi lising ni fugu humdoi ga satru ko yankhai ga mari nawna COVID-19 positive oiba thengnarakre aduga hairiba pungpham haibidi haukiba pung kun ga mari asida supna gi miyoi satru ka nifu COVID-19 positive oiba miyoi laikhidre hainasu ngasi health ministry digi thadorokpa data amana report tawri makasa tharak point atopa paw amana kawbru da cookie singna claim tawba yaroi kawbru sing sang amasum yelhomi singi lam singda cookie civil society organization singna makhoi gini haina claim tawba tokadabani haina rongmai naga council manipur Inpui naga union manipur amasum jemi naga council manipur na khangalakli adugumba cookie singi wafam aduna punna khunda minariba kanglup singi marakta nungai taba thongani manipur langa na kabru da leiba lai Toukhre amasum akoi bigi mafam sing asengba ngak senanaba honaragli basi sawali lord kabru haibisi lamdam asida yelhawingai digi khunda minaraglaba maitai rongmai liangmai inpui Thangal singi amata oiba laini ningsingba thoktraba matamdagi mafam asi lumna lauduna laklibani hairiba tribal kangrup singasi naknaba mari lainai amata oiba powari lamama sim chatnabi manai hainasu naga lup singasina phongdorakli atopa pawamana uria leiba phangdrei usina sakhrabara kumgi nong sufam thokpa sangda suraktabadagi lamdamasigi laumi singna yamna wana injin singduna lau panba ising phangdaduna kangna hunba khara ithai laukhong phaba laufam kharadana mausagum lau pananaba amadi lau panba suya yadaba mafamsu yauri matamdi asum haukiduna kum amagi lau panbagi matamsu loisilakle ising phangdaduna kumsi sahigi lau panba yararoidra haiduna laumi singna corona gi saisatki awaba saitheng mayok nariba siga iroinana lau uba yadrabadi mathang sahida phau leiteduna sara henwa tare haiduna lau panana bohonari DAO Bisnupurna July 13 digi July 13 phawba har yonba hauramlaga har leiteduna har yonba lepkhre hanglubada makhatana agriculture minister na Piraklaga yongani haiduna yondabaduna ngasi July 13 phawba numit 10 surapa phawbada har yondaduna leiri hainasu pawsina report tawri atopa pawamana pidonu lilada oksilakpa saba saknairaba lilaboy manihar laikidre salibisai asida ibo yaima sumang lila sanglena pangthokiba sumang lila numit thoramda thoksum ibo yaima sumang lila award 2021 piduna ikai khumnaba utkraba matam amagi saknairaba lilaboy kaisa manihar imphal iski top khonang khongda leiba masagi mayumda matam khara naramlaba matungda ngasi laikidre magna laikidabada sahi marfuga mari sukre kaisa manihar kumja english umaga samapan kuntraga tareki January amada pokhi class 2 phawba mahi tamnamlaga leita lairabana maram oiduna makha tana lairik tamba ngamkhidrabasu angang oiringaidigi hauna jagoi isai lila drama pamjarakhi saknairaba sumang lilagi guru sing laikhidraba athokpam iboyaima moirangthe natho takhelambam nabakumar amasum hanjabam nandakishona singba guru kayadagi mahi tamlaktuna kumja english umaga samapan yankhai dagi hauna sumang lilada khongdarakhi moirang kangleirolda yumpham oiba lila pidonuda oksilakpa saba haina sakhangnakiba manihakna jibanmal Marches of Venice Narakilata Sons of Manipur Pakhangba Sayol Loya Lamja Kagyan Nongdam Tamna Hamlet April Fool XYZ Pongi Sekla Laman Kumbagi Ahing Asangba Nongjabi School Oza Ithaki Kongol Yauna Lila Samagi Matakta Ser Yaki Lila Kun Hena Direction Piki Lila da tuan masaktam lang labasu Fataba Sabadana Hena Maming Lairakiba Lila Boyni Lila Kayada Best Actor Supporting Actor Best Director Gimana Kya Pangkibaga Loinana Sumang Lila Gilamda Mahakna Laukiba Taudang Sakhang Bikiba Oina Manipur Sahitya Parishad Impala Masagi Say Marpugun Toy Suba Sahigi Mipamda Natya Bhushan Award Piduna Ikai Kuna Botke Masida Natana Manipur State Sumang Lila Council na Piba
Gozen Award 2016 Manihada piduna ikai kumnabu utkiba misakni haina supau sina makatana fongdorakli. Makasa tarakpoi state sigi wangbada thokpa pau Mizoram police na ngamkhagi irang sakthokhanbani haina Assam CM na moral sikre. Mizoram police na Assam police ki personnel mga hathibagi Assam Mizoram ngamkhai de sauna ungkhanaba thawong na ngamkhagi irang hena sakni haina moral sikre. July 13 ki thawdokta sub inspector ama yauna Assam police ki personnel mga siraga police personnel yangkhai henmana asu opan nangkhibani. Himanta Biswa Sharma na Mizoram police na light machine gun ama police personnel singi matakta sijinaki haina moral siri. Ningsing bayabadi Assam gi maikaidigi Mizoram na Assam gi lam khopsi lakpadigi ngamkhagi sayet naba thokpani haina moral siri bani. Handak amuk Mizoram police na chatakiba thawong asina makhoi gi manungda kari haina khalibagi haibadu mayek singna takle. Marasida state anigi police personnel sing khut thoknaduna misimina yorakpasi Home Minister Amit Shah na Mizoram amasum Assam gi Chief Minister ani unaduna tongana ngamkhai gi yetnaba laibising loisindanaba wari sanakraba matung numinini lairagani. Assam Chief Minister Himanta Biswa Sharma na laiba pokpa numita laukthokibada Assam government na Supreme Court ta Inner Line Forest Reserve Mizoram na khopsilakpa amadi mang takhanba thingnaba wakatlagani haina lauthokre. Magna makha taraduna Assam gi forest area da Mizoram na lambi semjinba amadi lau usinanaba umang khopthokpagi thabak sathaba satellite image dagi mayek singna ure. Thaba asi Assam government na yaroi haidi Assam amasung Mizoram state anigi ngamkhai yetnaba si British na palingai Mizoram bo Assam gi manung chanba Lusai Hill haina khangnaringai matamdagini. Kumjai English Mosanipan humdraga mangada British na Kasar tampaktagi Lusai Hills haina tongana ngamkhai yalaga thamnamkhi. Madugi matung Eastern Frontier Regulation Act 1873 Lusai Hill khaidoklaga ngamkhai paring yatpasi kumjai English Mosamapan kunthrago humdoi da satakhi. Mizoram gi maikaidigi kumjai English Mosamapan kunthrago humdoi gi demarcation adu yadabaga loinana ngamkhai yatpa matamda Mizo sing tangnaramde haibisidagi ngamkhai gi sayenebasi tholakhibani hainasu pausi sina makhatana fongdorakli. Pausi makha sathajarak poina haujikta yamna thajaninga oiba mafamdagi phangba paw mana myam Govindas Konthoujam mahak Manipur Assembly dagi resign tawre hadi aduga mahak si primary membership Congress dagi su resign tawre haina paw sina su makhatana fongdorakli. Manipur Legislative Assembly gi speaker submit tawkhiba adugoma letter aduda Govindas Konthoujam na hairi madudi maasi member of the house gi resignation ki resignation gi letter adu ngasi nungthin gi pung barogi mamangda submit tawkhibani haina supali aduga Govindas na Indian National Congress ki primary membership tagi su resignation tawjaragi haina submit tawkhi hairi sigi maram na mahaki personal reason khara leibedagi ni haina su pausina makhatana fongdorakli ado myam maroi ba kup I pausing myam da update sing soiduna pizarake amasung pathoksa gi bra ki plan ki yaur sing pigane maroi I pausing update pizarake myam ngamina si haina sinel sigi mekedi gi thamjari and thank you.